Manipur Top Channel dagi video amta update tawjage ngasi nungthil phongbase phongda Mars ki tang kungani panda social media da photo lana thagalakpa action logani TS Bimo COVID-19 na positive oibadagi hauzik Jenims ke isolation ward laying duna layribi nupi masa adugi masa phagatle haiduna social media da thagalakiba sajinaba photo ni mem asida uribasi aduga paw masa khaina pathoksarake C19 nabadagi positive oiribi lamdam masagi nupi masa ama hauzik Jenims Hospital ge isolation ward laying duna layribi asini haiduna social media da photo thagalakbi asi thidoklaga ain gi oiba thabak lokhot keni haina Jenims ki director TS Bimon Fungdorakli ngasi social media da thagalakpa photo amada Jenims ke isolation ward laying bi nupi asigi haksangi phibam phagale haibga loinana nupi masa asi personal protective equipment PPE sesilaga nagyeta doctor ni haiba miyu aniga loinana number photo ama asi thagalakhibne social media da thagalagliba photo asi aran mani laying libi nupi masa asigi nate mahakti isolation ward section na laying libani asumna photo namla ka thakatpa yaba nate Subnatagi doctor amaga nurse amaga sexina isolation da layeng bagi thabak satharibane manung da sanglaga photo namba yaba nate asumna lana social media da photo thagalagliba asigi matangda home department ta khanganduna lakhotpam thokpa ain yu eba thabuk lakhotna ba khonaragani haiba wafamsu rims ki director Bimona Fungdorakhiri aduga atopa maru eba pawkhra namu Syam Kumar MLA famdagi disqualified tokhrei BJP na lusingba sungsinaba sakar asida forest and environment gi minister oiramba Andhra Kendra gi mihut TS Syam Kumar ngasi anti defection law gi makhada disqualification case mayuk na duna lakpa adu ngasi Manipur Legislative Assembly gi tribunal da final judgment speaker na lakthokrei loinana MLA famdagi disqualification tokhrei hiramaduga mari lainana Manipur Legislative Assembly gi secretary M Ramnina order amasu thokhibaga loinana house ta panba yabadi ngarang TS Syam Kumar masana house gi member oibedagi resign tawzarage haina Manipur Legislative Assembly gi speaker da ayiba serol pisin kibane adum oinamak mahaki serol adu speaker da yaukhrabasu speaker na ayaba pidana thamlakkibane Sairaksida Syam Kumar gi mathakta wakat khiba MLA K Megasandra gi maikaidigi Manipur Legislative Assembly gi speaker na laurakliba phirep asi harau tarana oi adum oinamak laurakliba warep asi yamna thengmale hainasu pauksi asina makhatana Fungdorakli aduga myam video se sailo sinjarage sokhi viewers myam nangak pigene aduga pawno bolak update tawjarken thank you